Talaktuda Pictrusu parap chenchatta lai adu ubada Henry magi kudang gari du yengi aduga solai 3 minute khakta ngaire Henry matomda angawba amagum momon noglai somdana Pictru thongdu hangakna bahaina doorbell du kanna kingi adubu kanasu hangakte Pictru na masigi mahapapi ki thongse ngasi aina thugai ni se asi hairaga thongdu makhongna thok kausili aduga amuksu nadana feeding chongi Henry di Pictru na tawriba mayamdu CCTV camera da loina ui aduna nokpada pukli paide Henry na khangni nang pung hekta waga aina makha tar Pictru upai leitre sauning mandana thongdu da tainari ni haiduna matindu sisilli thui he mahapapi ki thong handakti Henry sauning lakle Pictru na thongda tinchan badu uraga tanjaduda tompoki gari khambadu su urai adusu khara chathoga khami Henry na oh shit asi hairaga Pictru da yengai adubu Pictru di leiramdre Henry na kai da sat kharjano 1 minute tangaire somdana Pictru wangkhraba gate ki wall du napaga karai makoktu haife thindoklakpa ubada Henry lawai satkhre makhutta pairamba phone du makhada taki Henry changsilaga mamitu lauthoklaga yengi kai nege sidi Pictru di pung takhi daure haina amuk toiba yongdagi maraya maheli mana sasa chongchilaga prap changai talaktuda Vidyalakshmi na kaino nangoi dawdu mangaire ngakta changakpa yadro Henry su machena tholakpa ubada yam pakhana changchilai machena khangkhidra khanduna Henry na laktana gaurai je kaidano Vidyalakshmi su khangpre khangna phone du taki kaino na khangine Henry su wa hainingai leitadana hairai aigi isingamta kalamo Vidyalakshmi di ngakpana loire kaino isingdi nangi thammidudi Henry lalla tauna huran badawna hoi nate kichandai kalo haiba Vidyalakshmi ngakna kaino nangbu kichandai ising thakpro somdana Pictru yam thuna changai thonggi loktu hangba hairoidra khanbani Henry na adubu Pictru di Newton na A2 che takpiduna hai Pictru na thong hangbai khonjal khara tabada Henry machegi makhuttu ta pairaga chingi aduga kitchen da pusili Vidyalakshmi na hima kaino ni masiba Henry na amta kalamo ani duna ising kalingai Pictru di changa abani masu tumina sofa da changsilaga fami Vidyalakshmi na yaraba natro Henry karimta haide Pictru bu ukhidra khanduna mache bu chingaga porai Pictru na Henry ga Vidyalakshmi ga ani du ui adu ubada Pictru hogala aga kauge taurai Henry na mamitu khana yengai adu ubada Pictru tumina lei Henry na Vidyalakshmi bu mapanda inthokraga thong du chena lonsilli Pictru di Henry gi mawong du da kibana loire Henry thong du heklon baga mamitu khana yengai Pictru di ki mandana makhuttu magi furita kanna paisilli matindu kut yotharaga kithikirum tawraga yengi Henry mamitu khujillaga haklang gari da mangaktu yengo haina nomi Pictru su yengthoi adubu pung 12 makhai ga minute ani khak chalammi Pictru yam pakhatna ayorok pa kuireba aduga Henry makhuttu pocket ta humaga changsillaga hairai nangi aduda ga haibnate aina haise pung helaga aigi nakta yorai di kaigino Pictru Henry na changsilak padai tunglomda sum handoi Pictru na yam tapna boss khoigi geto lauthok pio adoiradi loina nangnani Henry mamitu lauthok laga kari get lauthok kaina nang ngasi soi roi se Pictru karimata khumde tuminna lei Henry sofa du da famaga oi coffee cup ama semlao Pictru su mawong iman mandana hairai kai da semdoino Henry di Pictru bu coffee lon ba haiboi ningdana hairai kitchen da layune semlo Pictru na boss kamaina semge Henry misum nama thangalaga hairai oh nang coffee semba wow haita boire Pictru na haita ba haibase mitang baga chap manabani boss Henry magi furitu khudang takhalai adu ubada Pictru lawai satkre fudo boining dana Henry jangsila aga
nupina coffee lonba haite haise kaino baha Pictru su kirum khumlai tamo nate da no Henry di da tamo kaina tawrakpaduda mamitu lauthoklai kari Pictru marai du jiaga mamai du satlai thoi oh no aibu karam thoktoino tawriba matau sibo Henry na amuksu makha tarai nang chalon badi haibra Pictru na haye Henry na adu wardi coffee do cha dong lol so Pictru na kaida lon doino Henry na Pictru bu kitchen da pusila aga coffee lol halli nga ki tungda karama fibam da lol laga uthora ino khangde Pictru steel glass amada coffee du hairaga puduna lai boss coffee Henry su phone me tuna lairambadai yengthorai adubu Pictru na steel glass da hairakpadu ubada Henry maya chiaga plate cup lairiba mayam du da haidana karino nangna steel sida Henry na khanglaw lawrakpadai Pictru magi coffee glass tu laimai da takhre Henry di ngasi di tawragi haibagi matagum asi phajara daitho Pictru kirup mamitu yengaga lai yes boss Pictru su coffee heido iba mapadu taina bakanna hotnai somdana Henry TV du tharaga film kana yengli Pictru di kabana mamitu khana yeng dana tawi Henry su film yengba nate Pictru da lona yengi Pictru na mamitu khana yenglamba ubada Henry amuk film yengba sai ngak su Henry film da mai onsilaga ngak lei amuk yengthorakpada Pictru leiramdre Henry mamitu koilei leiduna yengi nakandai kaino ne masigi besiba Henry khangpre khangi aduga magi nakanda Pictru film yengaga sofa da phamlambadu ubada Henry tingkhatana laurai nang aina mafamsida phammo haibra ha Pictru fuk hawgali aduga sorry boss Henry na sida leidiba sofa table mayam se laitho uful marik ama fau pakan bayaroi Pictru kabana loide maya du chiaga haidai okay boss asi hairaga mamitu khana yengi Henry na kaino nangna namit ka do khana yengi de na yaga chiktana Pictru na aidi masagi ni tu uraba ai maya chikre yengo asi hairaga Pictru maya du ka thoga Henry da ulli Henry na suktoklaga ai nangin na ya yengi haide aina haidi bathokse tau asi hairaga Henry magi khudang gari du yengi aduga ungse ani da lore ani Henry ngai si silo Pictru su ungdu yengi aduga mamitu lauthoklaga kaino boss sidi 7 minute tangai de Henry na adugi ni aina sat tau haise Pictru su sofa ka du daithoktana yam thuna loina bo honai Henry na pung hek tabaga oi yare pung tare asi hairaga Henry magi kada prap changki Pictru na mabuk ta khalai mase hura kaino ma ijeraga hate yaroi yamna minute second daga chatpa mi sari Henry su kari no khara pairaga kumtharai Pictru di kari no haiba khangba nate Henry mamitu pairap yengaga hairai aina nangonda uful marik amata pakhan bayaroi haigre ko Pictru na yes boss Henry mamitu khana yengai Pictru na sorry boss Henry maya du chiaga nang ngasi di last warning ne nasana khamjo Pictru na okay boss Henry su ngangdana kanaroi khanduna makhut ka du glove upsilli aduga sujamni su pairaga hana makhut khudom bi aduna nananduna yengi Pictru mamitu lauthoklaga hairai kaino boss sofa se operation tauge haira Henry na tumilayo nangi na thaunate Pictru na okay boss Henry na sofa du makhutna nanbada uful thengna drabadai sujamni thalaga yengi Pictru na solai sia yam nanbaga sadana hayengdi khangni dana nang Henry su ngangpham thirai sida uful laisi udra Pictru kemta thoksadana khumlai okay boss
Henry mayadu chiaga okay dai ko taurakani ngasi Pictru na amuk toiba ko haibaduda karino haiba khangdadana yam khangbai mawongda boss ke haidi kiss o na kari oi ma ai ngamjararoi asi hairaga mamaidu khumjilli Henry su kiss kaina palakpaduda khangprei khangi Henry Pictru gi manakta changsilaga kari ba hojikida asi hairaga sum changsilai Pictru tunglomda sum hallaga peri peri tauraga machindu khumaga boss adumaina tawgano ai tawba ngamoi nangi nupida oina tawo Henry di mamitu lauthoklaga makhuttu maraibaga thamaga oh my god ai da sijaningeda Pictru na kaino nangna nupida du chopise tawge da bai sijaninge kaina nangse ai nupini kaina hauri raha Henry mamitu imu ngangaga maya chiaga nang aina ha makha taba nangde Pictru di Henry na tawge haibadu yararoi hairak tuigi ningdana khanghai hairai Pictru na yare boss ai yarage ado one tang tawo Henry mamitu khujillaga kariba one haiba Henry gi asawba sakpham aduda Pictru di mayam tawge haina sauri boiningi mathwai hingnaba peri peri tauraga hairai Pictru na boss tu tang tawro hayeng amuk na tu da tawoba asi hairaga Pictru Henry gi manakta khara changsilaaga machindu tumthorai Henry di mai haure magi nakanda leiramba aquarium macha adu kinna thillaga thugai Pictru khangprei khangi mihulga chengkhatkre boss Henry mayadu chiaga nang ko gi meaning khangbra aina ko haibadi wadu loiba nangde Pictru di ki mandana prap cheli adu uraga Henry di achakwa maida ki heiba haidu oire masu Pictru bu tanarai Pictru su akoibadu kochen cheli upai leraktrabadai Pictru mathakta kakhalai aduga ka amada chenchili Pictru na changiba ka adu atai gi ka nate Henry gi ka ni Henry di magi ka da mine hekta changba yaba misu nate asigi su mathakta khongobo kayo changkhiba ubada Henry asawba henmandana ka da masu changai Pictru pieraga nang adumaina tawnuo Henry maya chiaga nang kaina salla ai kanano haiba masak khanghanba taredana Pictru na amuk toiba koilau lawi numitu asum thobu tamlambana Henry gi maraibak na thirisu Newton Vidyalakshmi kanagi muthi munan yumgi mi pumnamak loina halaknare mayamdu thong hangaga imungda changai somdana pikpagi haunaba khonjel di yakna bengun bu hawi kana lege ai bu amuk da kanbiyo ai gi izat laudore Pictru di kappane laubane amuk toiba loire khonjel adu tabada mayamdu swai laukhre mayamdu Henry gi ka tamna chensilai Pictru na ai bu thado kana lege ai bu kanbiyo Henry na Pictru bu thenguba souba amata nate mana phabagi mawongda lau khongi thongdu hangaga Newton jensilai adu ubada Pictru jensilaaga yamba egi izatpu amukta kanbiyo Pictru gi mawongdu ubada mayamdu ingak ngangnare masadu mangana pikangaga mabu tasengna namja namtheknaba tawkhibai mawongni Newton di pakhatbana loire Pictru gi makhutu chingaga mapanda puthorai Newton na Pictru bu sofa da phamallaga hangai Newton na yambada fajana aseng bahayose Pictru kappaga ngasaidagi thokriba thodok mayamdu amata jithadana color thak-thaktana henjinna tamsilli Newton di thamoi kaire mayamdu su thajaba wali maramdi Henry na adumna tawramni di thajade amuksu thajai ngasigi oiramliba phibam aduna Newton mapira chelaga mathamoi sokna hairai Newton na ijan nang ngasai kaida chatke aina lawba lakpada lairamde nang kaida laino sida talaktu da Henry su thoglai adubu madi ikaibana thoglakpa phau ngamdrabani mana Pictru da karim haijadrasu mana chinthiruba asina makhada kumtharaktabi leplaga lai Pictru di Henry na lepidu uba nate manap kadu thutut chingkhatana hairai aina ngasai
ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯌꯥꯝꯕ ꯉꯥꯏꯒꯦ ꯍꯥꯏꯖꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯒ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯕꯨ ꯈꯣꯡꯅ ꯂꯥꯛꯑꯣꯅ ꯂꯥꯛꯍꯜꯂꯒ ꯄꯤꯛꯇ꯭ꯔꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯦ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯦ ꯅꯪꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗꯣ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯌꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯆꯨꯝꯕꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯀꯧꯖꯕꯅꯦ ꯕꯣꯁꯅ ꯑꯩꯕꯨ ꯊꯞ ꯇꯧꯔꯒ ꯊꯝꯃꯤꯅꯦ ꯊꯣꯡꯗꯣ ꯃꯥꯅ ꯂꯣꯟꯁꯤꯜꯂꯒ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯈꯩ ꯀꯞꯄꯤ ꯍꯦꯟꯔꯤꯗꯤ ꯃꯆꯦꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯆꯪꯁꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯃꯌꯥꯝꯗꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗ ꯂꯣꯏꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯦ ꯅ꯭ꯌꯨꯇꯟꯒꯤ ꯃꯤꯂꯨ ꯑꯅꯤꯗꯤ ꯄꯤꯅ ꯄꯤꯛ ꯊꯟꯗꯨꯅ ꯈꯥꯡꯕ ꯉꯝꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯀꯞꯄꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯑꯣꯡꯗꯨ ꯈꯪꯉꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯏꯅꯥꯎꯒꯤ ꯏꯖꯠꯁꯨ ꯃꯥꯡꯉꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯁꯨ ꯂꯩꯈꯥ ꯇꯥꯔꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯍꯥꯏꯖꯩ ꯍꯦꯟꯔꯤꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯃꯆꯦꯅ ꯃꯤꯉꯣꯟꯗ ꯃꯈꯨꯠꯀ ꯂꯣꯜꯂꯒ ꯍꯥꯏꯕꯗꯨ ꯎꯕꯗ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯜꯂꯨꯕꯩ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯗꯨ ꯆꯤꯛꯑꯒ ꯁꯣꯜꯂꯛꯏ ꯈꯤꯇꯪꯗ ꯆꯣꯞꯄ ꯅꯪꯏꯗ ꯈꯪꯅꯤ ꯑꯩꯅ ꯔꯤꯚꯦꯟꯁ ꯂꯧꯔꯛꯄꯅꯤ ꯌꯦꯡꯉꯨ ꯅꯪ ꯄꯤꯛꯇ꯭ꯔꯨꯅ ꯏꯆꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯁꯨ ꯏꯖꯠ ꯂꯩꯔꯤꯅꯦ ꯃꯥꯅ ꯇꯧꯕꯨ ꯇꯧꯔꯝꯃꯗꯤ ꯅꯝꯗꯅ ꯂꯩꯗꯣꯏꯅꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯗꯩ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯆꯟ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨꯅ ꯁꯨꯛꯇꯣꯛꯂꯒ ꯅ꯭ꯌꯨꯇꯟꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯌꯦꯡꯉꯛꯏ ꯅ꯭ꯌꯨꯇꯟꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯅꯨꯡꯁꯤꯕ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯏ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯤ ꯅ꯭ꯌꯨꯇꯟꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯆꯠꯂꯤ ꯇꯥꯂꯛꯇꯨꯗ ꯅꯤꯂꯝꯅ ꯑꯃꯨꯛ ꯍꯧꯔꯛꯏ ꯌꯨꯝꯁꯤꯗ ꯉꯥꯛꯇꯪ ꯂꯩꯇꯕꯗ ꯁꯛꯀꯣꯟ ꯑꯣꯟꯗꯣꯏꯒꯤ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯂꯩꯃꯅ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯅꯤꯂꯝꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯃꯇꯨꯡꯗ ꯄ꯭ꯔꯤꯇꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯍꯜꯂ ꯈꯪꯗꯕ ꯃꯤꯔꯤ ꯀꯛꯁꯨꯁꯦ ꯑꯩꯅ ꯆꯤꯡꯅꯕ ꯀꯨꯏꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯤ ꯇꯌꯥꯏꯅ ꯇꯧꯕ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯦꯟꯔꯤ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯑꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯌꯥꯝꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯅꯗꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟ ꯉꯁꯤꯗꯤ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯊꯧꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯋꯥ ꯉꯥꯡꯗꯦ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅ꯭ꯌꯨꯇꯟꯅ ꯍꯥꯟꯅ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯑꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯏꯌꯥꯝꯕ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯍꯥꯡꯕꯁꯨ ꯌꯥꯕꯁꯤꯗ ꯅ꯭ꯌꯨꯇꯟ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯄꯤꯛꯇ꯭ꯔꯨꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯔꯒ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯑꯩ ꯍꯌꯦꯡ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯊꯧꯔꯒ ꯆꯠꯈꯤ ꯄꯤꯛꯇ꯭ꯔꯨꯅ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗꯦ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯆꯪꯉꯛꯏ ꯊꯦꯝꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯄꯤꯛꯇ꯭ꯔꯨꯅ ꯁꯨꯛꯇꯣꯛꯂꯒ ꯀꯩꯅꯣ ꯊꯦꯝꯕꯤꯅ ꯅꯪ ꯉꯁꯤ ꯀꯩꯀꯩ ꯇꯧꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ ꯊꯦꯝꯕꯤꯅ ꯂꯥꯛꯑꯒ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗ ꯊꯝꯃꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯆꯔꯥꯡ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯊꯦꯝꯕꯤꯅ ꯄꯣꯊꯥꯖꯔꯣ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯄꯤꯛꯇ꯭ꯔꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ ꯑꯦ ꯑꯩꯗꯤ ꯀꯧꯏꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯑꯩ
Ngasai ayukta chara khara wanbadagi chadriye. Thembina masidi masana chak chawa fau kawine ngauraga chatawre nang. Pictruna chara nangna khangwa nate aina thengnariba lan mayam se. Thembina kaino haise. Pictruna kona hage. Thembina ado noi nataido kamai tauge. Pictruna sia natai kaina nungphau nungsinadri aduga natai kaina chalo he masa phau khanglamoy. Thembina nangamta haibiyo natradi mi yoi khibadare mana hairakpadi oiraroi. Pictruna kona hage hojikti matang chade ai tarjana ma thenglarudana sidore. Thembina ado nang moigi thabak to oyare. Pictruna aisu adu khaline adubu handak thase asidi tawde yade tarjan do amukta semdokta yadre. Thembina tammo sani nasu moigi thabak to nang yam ta honingde ado kainom haibiyura. Pictruna kaino haije. Thembina momo noktuna haidei oho nang buyana ba khara hainabiyo hairiba. Pictruna paithoaga ha yare cho taning de ko ai adugi wakhalga laitri ko asi hairaga momo noktuna chakhumda changki nga ki tungda Pictrusu chaba thakpa loiraga hamungda hippaga lay matomda solai. Pictruna sala nang khangni aina hiyeng kai thogi yengo yam naliba nasada dillai combination ge boss kaina talaktuda sanigi kola malai. Pictru nokfe tawraga nokhaibane asi hairaga phone du paikhatli. Sanina Pictru tabra taiye nangi thabak to kamai tawbano nungai bra. Pictru su nungai te hairadi yaroi khanduna hairai nungai ye ado ai thabak to ni ye handak thasi khakti tawge tawni. Sanidi thabak to ni haibada harawana loire. Sanina hoi to ai nangi thabak ama thirage. Pictrusu nokfe tawraga hoi. Sanina ado noi chene aikoi puna hayeng kaidano makoirusina. Pictruna hayeng diyaroye hangchit chatse ai suti lawrke. Sanina hoi adudi nang yanaba siloko. Anidu ngaktang wari saraba tungda tanjaduda Newton gi call su lai. Pictruna yamba Newton gi call lae. Sanina kaidorage thamage hairo. Pictruna hoi thamage asi hairaga waga mata haiba nangdana phone du kakthatli. Sanidi aduki matik nungaitre machinda solai. Sanina warasuwana thasimadi ngairage aduga aigi thamoigi warolse fongage asi khandana laire. Somdana Newton na ijan kanagano nangna wari sariduna. Pictruna sanigane. Newton sanibu yekre mana amu haidai ado nang kem khangano ko yamba lairiye nangkidamak. Pictruna hoi ai kaisu khandiye. Newton na aisu thamage nangsu potharo ko asi hairaga Newton phone du kai. Newton na sani nang naigi lambida apan bapibadi kaidong nungda yaroi nong manini di yengkhige. Numittu asumna haukre. Nongale Pictru nganta hogalaga kachin koyada koithi. Tombi su Pictru bu ubada hai icha tombi kaino nangna ngasaidagi kachin koyada koyeng yenglidubo. Pictruna ufakkumba tilai kumba thirine. Tombi mamitu suglap tawraga manadu thangzilaga kari mange ba. Pictru khara sauningdana lairibani thok laurai. Nupa kaino khangde Tombina kaino nupa bu aduda laibro. Pictruna tilai khumi khara makhutna pairaga puthorai.
Pictruna makhutta tilai khumbi puduna lakpadu ubada Tombina Haima tilai khumbi do kaidaudoino Pictru khon kalap hairei Ho ngarau leite tauraga sage tawba Tombi ngaktana ngang-ngangdana leihawi Pictru su thabak chatnaba yam thuna loisili chak ising charaba tungda Newton su lawba lai Newton na call tawsili Pictru phone tu paikhalaga Yamba ai thole Pictru thembi khoida chatle hairamlaga yam thuna chenthoki Newton na gari gi thongdu hangdoaga ngaiduna leirami Pictru nokfe tawraga Yamba kaida chatoino Newton na ꯑꯩꯈꯣꯏꯒꯤ ꯕꯦꯀꯔꯤꯗ ꯍꯥꯟꯅ ꯆꯠꯂꯨꯒꯦꯁꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗꯅꯦ ꯄꯤꯛꯇ꯭ꯔꯨꯅ ꯍꯣꯏ ꯑꯗꯣ ꯅꯣꯏ ꯇꯔꯖꯥꯟꯗꯤ ꯅ꯭ꯌꯨꯇꯟ ꯇꯔꯖꯥꯟ ꯍꯥꯏꯔꯛꯄꯗꯩ ꯅꯣꯛꯂꯒ ꯃꯥꯁꯨ ꯂꯩꯔꯝꯅꯤꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯕꯦꯀꯔꯤ ꯃꯐꯝꯗ ꯂꯥꯛꯏ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯄꯥꯛ ꯇꯧꯔꯝꯂꯒ ꯑꯅꯤꯗꯨ ꯆꯪꯉꯛꯏ ꯍꯦꯟꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ mayamdu yengsilaga leiri Henryga Newtongasu kharadi koinare Henryna mana chinthirubagi ikaiba Newton su Henryna ngangkhiba tawkhiba mayamduna kharadi nungaijade Pictruna mang tharaga chatli aduga Henrygi manak yaubaga khudi thiba saraga thengjilli Pictruna ayuma si hairaga dilai khumbi mayamdu hapjilli Henry di sarhandoi aduga magi handkerchief tu puthoklaga Pictruna thengjilakpa jagadu leithoi Pictruna soikhiba saraga sorry boss handakti Henry karimta haide Newton da wa haiba fau ikoi koina hairei ibungo macha Newton su yam tapna khumlai tayai Henry na pochai singse handakti khara chatpa wale aduna advertise amata tawanchi Newton na Hoi tayai ai fanaba singe Henry su mayamna tawriba mayamdu yengduna lei Pictru su Newton gi matung koin inai Pictruna yamba noigi achapot mayam se aidi yadre nakandai Henry na Pictru da kaurai oi nang sidalao Pictru khangpre khangi aduga Newton gi manaka changsilaga marumda lummaga lei Newton na Henry da yengaga hairai Tayai kaidawrage Henry na ma aiga thabak amata chatminaruge Newton ga Pictru ga anidu swai laukhre Pictru suklap tawraga Newton da ma chatpa ngamoi haina ingit tawi Newton na yam pakhana tayai ai maga thabak ama chatau laye Henry na kari thabak na haise nangge Newton kari haidino haifam khangda latla tawraga hairei tayai maga aiga Henry na bisumani du suklaga nangi thabaktuna maroide aiga chatke handakti aiga maga khara loinage Newton di thawai ware wa ngangbaga amata pide Henry na lawbudu so nang farak tarde ai adum chatke Pictru mamitu lauthoklaga yamba ai chatpa ngamoi ko Henry na khon kalab hairei aina kari kau haige ha Pictru mamit manadu chapyungaga hairei sorry boss asi hairaga Newton da onsilaga sir ai makha taba nangde Henry na oi ai thoklamage Henry thokre adu ubada Newton na mathoi nungaitana hairei ichan nang chalo yamba yam thuna lake Pictru gi masaktu pebai mawonga tawraga hairei hoi sir yam thuna lau ko somda Henry na lepaga mamittu khana yengduna lei Pictru adu ubada Newton da chatle hairamlaga Henry gi manak tamna chelai Henry su amuk chali aduga gari makhongda makhut ani du punsilaga lepaga lei Pictru na changsilaga gari gi thongdu hangdoi Henry su kaimta haide gari manungda fatka khatli